a mouse, cause I'm an albatross. Hello friends, Eketek jena aigi channel da adom taram okchari ngasi ki video sidi WhatsApp ki maru oiba ikoi ki secret setting ani ki matang dene adu kari kari setting no karamba setting secret oiba no haibado video asi loi phawtang yengbiyo aduga first amada adon pariba WhatsApp to Play Store dex changlaga update tawthokpiyo update ki matungda hojiki hairiba setting ani se show tawrakani adu first amada update tawra matungda ikoi WhatsApp ta changbirani WhatsApp changbira matungda koigi 3 line dot ta changbirani 3 line dot changbira matungda sigi setting ani lai setting changbirani sida changla matungda ikoi chat ki option se changani chat ki option se changla matungda ikoi sigi chat backup ani lai kari gumba adongi mobile data do yam thunna ikoi ki haibadi yam thunna loi graba ide kari gumba video amta yeng hauda bida natraga ikoi ki download video download tawbo oigera ikoi WhatsApp ta message thana bagi oigera Facebook kang bi oigera adumba ampu tawda bida yam thunna consume oigiba 50% daga lairamba adumena tawbagi solution do sidagine adu fasa amade khoi ki sigi chat backup ai lairi se sigi chat backup sida changbira matungda sigi include videos ena sida on tawra lairi pose sigi pose off tawbigadamni sigi on tawraga laibasina kaino haibkanda adonna nongmai sizinariba ikhoigi WhatsApp group mayamam yobiramba yai hausikandi aduga ikhoigi WhatsApp adonna pai matamda ikhoigi mingonda video upload tawkiba natraga video adonna send tawrakpa adumbado yengo matam adonna yengo matamda sida include video se masa matantana WhatsApp server da upload tawraga laigrane adu sigi posi ahamada ikhoi sigi setting se ikhoi muthapira ahanbigi setting oigre si off tawbigra matungda de adomda adongi ikoi data ikoi free da upload video upload tawraga laiba de data thuna loibdu loiraroi aduga ani subigi setting jina kaino haiba kanda ani subigi setting ji ikoi backup up Google Drive mena leire aduga Google account si ma leire aduga sigi account jina kari matangda kedorakpano haibdu ai mayamda wahi ama nitang haijage sigi Google account changbira matungda karigumba sida sigi Google account lairiba marak sida karigumba adomgi Gmail account nataba atopa other account ama lairamba taragadi adomna no magi thanirba message to hojiki hariba Gmail account do chatkrido mi atopa amana nangi khangnaba chanaba amana anyhow mi amana oibi ai ado mi amana oibido mi dugi account do sida karigumba add tawjalamaga add taw sigi add account na lairi sida add account je namaga karigumba mi atopa dugi account hapamba taragadi mi dugi manakta loina adomna thanirba message sing jo chatkine aro sida karigumba yauramba taragadi sigi cancel en lairi sigi cancel se nambirani cancel se nambira matungda sigi backup up Google Drive en lairi sida changbirani si changbira matungda sigi never se thambirani never se thama matungda gidi update Google Drive ta no magi nang na thanirba message sing do upload tawramba taraga so masa mathantana hojiki never da laikramina ikoi upload tawraroi ade hojiki adom mi atopoduna hapami ba Gmail account to chatlaroi aduga karigumba nang nasagi da amuk thamjinge hai taragani sigi Google account se nambirani Google account se nambira matungda sidagi nang nasana Gmail ama nangi nasagi Gmail account sida tik somena tik tawriba somena tik tawbirani adai matungda si verify oiraga adom logic adongi Gmail account nang na select tawri poto somena thola ani select tawri poto somena thola matungda si allow se nambira matungda yare ado somena tawraga hojiki hariba setting ani se taw taragadi adona mobile WhatsApp sijina matamda yamna nungaigani aduga mi atopa amana jona adongi WhatsApp tu da haide hack tawna ba natraga nangi data munnaba ambu tawunga maroi adu yam kanaba setting ne adu aigi channel asibu subscribe tawbiyo amade aigi video asibu like tawbiyo share tawbiyo amade comment tawbiyo ai mathangi video upload torko matamda su mayamda notification laknabagi damukta adu ai ngasi gi video asi swaira sum loijanjarage